Sakhangdabasingna wakhal soiraba mioy ama makhongda nongmaina kaplam leng. Ngasi ayuk angan bapung amaga minute yangkhairom taba matamda Lamphel Police Station gi manungsan na changangai da leiba. Biswawal Institute of Law College Haijin Famayada mioy ama sakhangdaba khulai paibasingna makhongda nongmaina kaptuna hundoklam leng nongmaina kaplam liba mioy ase ayuk angan bada working chatpa mioy singna thengnarakhiba nei. Khudakta Lamphel Police ta pau piraba matungda police ki team ama laktuna thawdok thokpamdagi mioy adu laukhatlaba matungda Rims Hospital da pukhatuna laika nari haire. Nongmaina kaplam bagi laika nari ba mioy ase kwa kaithel akham laikai dagi akham dingo apokpa laikhidraba akham lal mani kawe. Mahak wakhal khara choiduna koisat chatlaga leiba nei. Ngasi dagi numit marini mangani gi mamangda kwa kaithel da leiriba Asian Hospital maya da pak tawduna leiba kar amada mahak na nungna tharubadagi akaya toy khara thokhiba lei. Madugi wahawdagi mahak pu oi thangba khongnamda nongmaina kapsilaga thamlambra haibagi chingdabasu lei haire. Panba yabadi wakhal soiraba mioy asigi mama mapa animak leikhidre mahak masagi ingkhol su leitraba nei. Changangai Student Welfare Secretary Chongtham Sana Jawbana phongdorokpada ngasi thogliba thokdok asi matungda muk thogan bigano numidang matam yawbaga mafam ase nisa chafam oire. Ngasi haiba numitagi nisa chaba yu thakbana chingba amata tawba yaroi. Athingba asigi mayokta thabak chatharamba khudingmak action lawgani haikhe.